NUMITYUNGBA MATUNG PUNG AMAGA MINUTE 16 TABA ADUWAIDA URIPOK NAOREMTHONG YUMNAM LEIRAK LAND No. 7 gi CHANGPHAM da LEIBA Meira Shang Amagi Manakta remote control hand grenade IED ama Pokhaikhre LAIBAK PHABADAGI ASHOK APAN MEESHI MEENA di YAOHOUDRE HAIRI Thawdok thokpham dagi phangba paw amagi matung inna IED adu 36 high explosive hand grenade anina explosive oina sijinnaraga semba RC IED ni hairi IED pokhaiba matam aduda hairiba Meira Shang adugi manakta CRPF personnel kharasu duty taduna leirami hairi khanghaudana bomb gumba ama pokhaibagi ahoba makhol ama tanarakpadagi Meira Shang adugi makhada yenglubada hand grenade ama pokhairaga manakta splinter khara taduna leiramba thenakhi tungda Meira Shang adu security personnel singna haigatuna yenglubada hand grenade amasu battery charge set amaga leiramba thenakhi hairi IED Pokhaikhre paw adu hek phangbaga Imphal West District ki SP KSA Sibakanta Manipur and Nagaland sector CRPF Langjingi DIG Premjit yauna makok thongba official kaya thawdok thokpham aduda changsinnarakuna phibam adu yengsingthi Meira Shang makhada fit tawshilaga pokhai halambagi thawong adu yaningdaba phongdoktuna lekai gi Meira paibi amana TOMTV da wafam kaya thamlakhi khoi leiba Meira paibi sangda bom thambirabi basi kai nuai taba leige sije mayam singtopiro adugi mathakta Meira paibi khoi da nuai tira natragana kari nuai taba leibano khoi di Meira di numidang da thoi anambana khoi aduga sunday sidi khoi mayam oina pulle ba mayam khoi Meira je adu ta de ngasi thamamisna di khoi de attack tawbare na khandoribra khoi je kani haina haiduno khangdre